ꯍꯧꯖꯤꯛ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯀꯣꯏꯁꯟ ꯈꯔ ꯁꯣꯜꯚ ꯇꯧꯁꯤꯀꯣ. ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯁꯝ ꯀꯣꯏꯁꯟ ꯁꯣꯜꯚ ꯈꯔ ꯇꯧꯒꯦ. ꯑꯩ ꯀꯣꯆꯤꯡ ꯃꯐꯝꯗꯁꯨ ꯈꯔ ꯇꯥꯛꯑꯝꯃꯦꯀꯣ. ꯌꯦꯡꯁꯦ, ꯑꯩ ꯉꯁꯥꯏ 37 ꯐꯥꯎ ꯇꯥꯛꯑꯝꯃꯦ. 37ꯗꯨꯒꯤ ꯃꯈꯥꯅꯤꯀꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ. ꯀꯩꯅꯣ ꯇꯧꯔꯁꯦ. 38 ꯊꯣꯛꯑꯦ. 38ꯀꯤꯁꯤ ꯇꯧꯁꯦ. 38ꯁꯤ ꯀꯩ ꯍꯥꯏꯅꯣ? ꯀꯣꯏꯁꯟꯁꯤ ꯑꯝꯇ ꯌꯦꯡꯁꯤꯀꯣ. ꯀꯣꯏꯁꯟ 38ꯁꯤꯗ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ? ꯊꯥꯔꯇꯤ ꯍꯥꯏꯁꯦ x ꯀꯤ ꯚꯦꯂꯨ ꯄꯤꯊꯣꯛꯑꯦ, y ꯒꯤ ꯄꯤꯊꯣꯛꯑꯦ, z ꯀꯤ ꯄꯤꯊꯣꯛꯑꯦꯕꯀꯣ. ꯑꯗꯨꯒ ꯃꯥ ꯄꯨꯊꯣꯛꯏꯁꯤ x cube + y cube + z cube - thrice x y z ꯁꯤ ꯚꯦꯂꯨ ꯄꯨꯊꯣꯛꯑꯕꯅꯦ. ꯁꯤꯒꯤꯗꯤ ꯑꯩ ꯅꯣꯏꯗ ꯐꯣꯔꯃꯨꯂꯥ ꯄꯤꯈ꯭ꯔꯦꯀꯣ. ꯁꯤ ꯈꯔ ꯁꯝꯕ ꯌꯥꯔꯦ. ꯐꯣꯔꯃꯨꯂꯥꯁꯨ ꯈꯔ ꯑꯀꯣꯏꯕꯗꯤ ꯏꯔꯔꯣꯏ ꯑꯩꯁꯤ. ꯁꯤ ꯐꯣꯔꯃꯨꯂꯥꯗꯤ ꯀꯩꯅꯣ ꯂꯩꯕꯗꯣ ꯀꯧꯔꯕ, ꯏꯊꯣꯛꯀꯦꯀꯣ. ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ x + y + z ꯂꯥꯛꯑꯅꯤꯀꯣ. ꯑꯗꯨꯒ ꯍꯥꯞꯁꯤ ꯃꯃꯥꯡ ꯊꯝꯃꯝꯕꯁꯨ ꯌꯥꯕ ꯄꯣꯠꯅꯤ. ꯑꯗꯨꯒ ꯁꯨꯃꯥꯏꯅ x - y ꯒꯤ ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ + y - z ꯒꯤ ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ + z - x ꯒꯤ ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯕ. ꯍꯥꯞꯁꯤ ꯃꯃꯥꯡ ꯊꯝꯕꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯤꯀꯣ. ꯑꯗꯨ x ꯒ y ꯒ z ꯒ ꯑꯍꯨꯝꯁꯤ ꯇꯤꯁꯤꯟꯅꯔ ꯀꯌꯥ ꯇꯥꯅꯤ? ꯇꯤꯁꯤꯟꯅꯔꯣ. ꯑꯗꯨ x ꯅꯦ y ꯅꯦ z ꯅꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯇꯤꯁꯤꯟꯅꯔꯣ. ꯀꯌꯥ ꯇꯥꯒꯦ ꯌꯦꯡꯉꯣꯕꯀꯣ. x y z ꯃꯣꯏ ꯑꯍꯨꯝꯁꯤ ꯇꯤꯁꯤꯟꯅꯔ ꯀꯌꯥ ꯇꯥꯔꯦ? ꯁꯤ ꯇꯤꯁꯤꯟꯅꯔꯗꯤ 1ꯒ 2ꯒ 3 10 ꯇꯥꯔꯦ. ꯑꯁꯝꯕꯤꯅꯤꯀꯣ ꯇꯥꯔꯤꯁꯦ. ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯤꯁꯤꯟꯅꯔꯗꯤ 10 ꯇꯥꯔꯦ ꯃꯣꯏꯁꯦ. ꯑꯗꯣ ꯍꯥꯞ ꯑꯃꯗꯤ ꯌꯧꯔꯛꯀꯅꯤ. 10 ꯇꯥꯔꯦ. ꯑꯗꯨꯒ 5, 10, 15, 13 ꯀꯣ. ꯑꯃꯈꯨꯠ ꯄꯨꯔꯦ. 5, 10, 15, 13 ꯁꯨꯃꯥꯏꯅ ꯇꯥꯔꯦꯀꯣ. ꯑꯗꯨ ꯁꯣꯝꯗꯅ x - y ꯁꯤ x - y ꯒꯤ xꯇꯒꯤ y ꯈꯥꯏꯗꯣꯛꯑꯗꯤ ꯀꯌꯥ ꯇꯥꯔꯦ? 0.01 ꯇꯥꯗ꯭ꯔꯣ? x ꯒ y ꯈꯥꯏꯗꯣꯛꯅꯕꯁꯤ ꯃꯥꯏꯅꯁ ꯇꯥꯕ꯭ꯔꯥ? ꯑꯗꯨ ꯃꯥꯏꯅꯁ ꯇꯥꯔꯛꯄꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯀꯥꯟꯗꯕꯨꯗꯤ ꯀꯩꯅꯣ ꯂꯥꯛꯈ꯭ꯔꯅꯤ. ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯇꯣꯏꯅꯦꯕꯀꯣ. ꯃꯥꯏꯅꯁ x ꯗꯒꯤ y ꯈꯥꯏꯗꯣꯛꯄꯁꯤꯀꯣ. 0.01 ꯁ꯭ꯀ꯭ꯋꯥꯔ ꯑꯗꯒꯤ ꯄ꯭ꯂꯁ y ꯗꯒꯤ z ꯈꯥꯏꯗꯣꯛꯑꯗꯤ 0.0 ꯃꯥꯏꯅꯁꯇꯤ ꯇꯥꯔꯝꯃꯅꯤ. 0.05 ꯇꯥꯕ꯭ꯔꯥ? ꯁ꯭ꯀ꯭ꯋꯥꯔ ꯄ꯭ꯂꯁ z ꯗꯒꯤ x ꯈꯥꯏꯗꯣꯛ z ꯗꯒꯤ x ꯈꯥꯏꯗꯣꯛ 5 1 ꯑꯗꯨ 0.06 ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯇꯥꯔꯅꯤ. ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ. ꯑꯪꯀꯁꯤ ꯀꯩꯁꯨ ꯂꯨꯕꯗꯤ ꯅꯠꯇ꯭ꯔꯦ. ꯁꯤ ꯀꯛꯊꯠꯅꯔꯗꯤ 8.3 ꯇꯥꯔꯝꯃꯅꯤ. ꯍꯥꯞꯀꯁꯤ ꯀꯛꯅꯕꯒꯤꯀꯣ. ꯑꯗꯒꯤ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯗꯤ ꯃꯥꯏꯅꯁꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯗꯤ ꯀꯩꯗꯧꯔꯅꯤ? ꯄ꯭ꯂꯁꯇꯤ ꯑꯗꯨꯝ ꯇꯥꯔꯅꯤꯀꯣ. 0.1ꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 1 1 = 1 ꯇꯥꯔꯦ. ꯄꯣꯏꯟ ꯃꯇꯨꯡꯗ ꯗꯤꯖꯤꯠ ꯀꯌꯥꯅꯣ? 3 ꯂꯩꯍꯟ ꯇꯥꯔꯦ. ꯄ꯭ꯂꯁ ꯃꯥꯏꯅꯁꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯗꯤ ꯄꯣꯖꯤꯇꯤꯚ ꯑꯗꯨꯝ ꯂꯥꯛꯑꯅꯤ. 5ꯀꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 25 ꯗꯤꯖꯤꯠ 3 ꯂꯩꯒꯗꯕ. 25 ꯄ꯭ꯂꯁ 6ꯀꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 36 0.0036 ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ. ꯑꯗꯨꯗꯤ 8.3ꯒ ꯀꯅꯥ ꯄꯨꯏꯅ ꯇꯥꯔꯦ? ꯁꯤ ꯃꯌꯥꯝ ꯇꯤꯁꯤꯟꯅꯔꯣ. 0.0001 0025 0036 ꯇꯤꯁꯤꯟꯅꯔꯗꯤ ꯀꯌꯥ ꯇꯥꯔꯦ? 19 3 00 ꯇꯤꯁ. ꯑꯗꯨꯒ ꯃꯥ ꯄꯨꯏꯅꯗꯣꯏꯁꯤ ꯀꯌꯥꯅꯣ? 0.0062ꯒ ꯀꯅꯥ ꯄꯨꯏꯅ ꯇꯥꯔꯦ? 0.0062ꯁꯤꯒ 8.3 ꯄꯨꯏꯅꯗꯣꯏꯅꯤ. ꯁꯤ ꯄꯨꯏꯅꯕꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ. ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯂꯧꯊꯣꯛ ꯄꯨꯏꯅꯕꯤ ꯇꯧꯔꯣ. ꯁꯨꯃꯥꯏꯅ 62ꯒ 83 ꯄꯨꯏꯅꯔꯣꯕꯀꯣ. 3 2 6 3 6 18 8 2 16 8 6 48 49 ꯇꯤꯁꯤꯟꯅꯔꯗꯤ 6 4 10 11 5 ꯁꯨꯃꯥꯏꯅ ꯇꯥꯔꯦꯀꯣ. 5 1 4 6 ꯄꯣꯏꯟ ꯃꯇꯨꯡꯗ ꯗꯤꯖꯤꯠ ꯑꯃ ꯁꯤꯗ ꯀꯌꯥ ꯑꯃ? 3 5 ꯂꯩꯇꯥꯔꯦꯀꯣ. ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ꯭ꯔꯥ ꯑꯟꯁꯔꯁꯦ? ꯄꯣꯏꯟ ꯑꯁꯤ ꯅꯝꯃꯕ.
point si namdoineko si di kya na 0.0516 adud option number C ne to taise kaisu lubadi nate se ina ta khre no formula ko sigi formula si la ise si mo khang tare na sa formula si mo na khara khangjin tare si pa tare si ma photo amang yam use to gram ni ko yarani dana sa yan tare ko se akha to se Antara memang sakpo lo kante. Mathang to si ko adu di sia hire adu di mathang ki 30 ki mung to si ko 30 ki mung to si. Kusam 30 tam pa ba horo 30 tan kari hari ba se sorry 30 to re ko mung to si se 39 to se 30 to 39 to ko से कोई 39 तो से मको 39 से करी है ना माय से सी पिरामिड होगा माय बिलू से क्वाइ दिन नक पुदो क्या नो क्वेश्चन नंबर 39 की का 1 हरगा √7 - 4 √3 से सिगी क्वाइ दिन नक पुदो कना नो नन खंगा दबा मको 7 - 4 √3 है मतलब तो रूट अमा याव द्रसा रूट अमगी मथक रूट अमा याव जे मापांगी रूट से मांग याव सोइन लेरमगनेबा मापान रूट से मांग या तारे मनुंग जे सुमाय लानेबा करिगुमा अमगी परफेक्ट स्क्वायर सोइन रमगने परफेक्ट स्क्वायर ओरदी सिगे 2 गा सिक नरोइद्रा मनुंग जे कनाय परफेक्ट स्क्वायर नो हाबदु थिगदबा हायंग मसिगी कंसेप्ट से खंगोबको मनुंग जे सिनतबरा 7 - 4 √3 से सुमाय तोरो परफेक्ट स्क्वायर हाइदी सिते माइनस लेबन ताकत a - b होल स्क्वायर सोइन रमने कनान a सादुनम देंगजेबको सिना सिलाक्तु सिना a square ga plus b square tisna fall oidune si 7 jina ko adagi -4 √3 sina twice ab gi value oidune ba adadi akhona kari khangi 4 √3 sidagi akhona twice ab mongda sadoke taraga di kana tani 4 sidagi akhona 2 thame 2 ma yarba √3 ma sama yadra asina twice lere sina twice ki 2 du lere sina a sare sina b sare ne adadi a na kana thare 2 b na kana sare 3 samay oramane ba हाइबदी कई लाने हैं मतमदा 2 a - b √3 होल स्क्वायर सोइन तारा माने चेक तौसिने 2 - 3 होल स्क्वायर से क्या तागे 2 - होल रूट की स्क्वायर दी a स्क्वायर है दी 2 स्क्वायर प्लस b स्क्वायर दी √3 की स्क्वायर माइनस ट्वाइस ab है दी ट्वाइस ab है दी सिनत्रो अदु क्या तारा 4 प्लस स्क्वायर रूट का 3 - 2 4 √3 तारे सिना 4 √3 अदु क्या तारा 7 - 4 √3 तादरोसा ताइको अदुना आइना हानिंगी से केनो सी नोइना दम वीडियो जी पोस्ट थमगा दम येंगो आइना हानिंगी पोस्ट केनो ग्यान तारे को मुथलगे अमगा हनगे करिनो है मतमदा सिगी 7 - 4 √3 है ना रूट की मतक रूट अमा सुमाय लेसिन मांग सोइने मांगबम अमा लेइनेबा मांग या तारगदि पानोन जी परफेक्ट स्क्वायर ओइदि यारो परफेक्ट स्क्वायर ओइ सतोका न कोने 2 - √3 की स्क्वायर तारेदना स्क्वायर को रूट कना दि क्या ता होरे 2 - √3 दे ता होरे और तादी सी कई करी इ तारे दे दिसा सी कई वेन इरनी मथक से 1 मखाजी 2 - √3 माना द्रोसा समाय लेदी सी लाख सिदगी सी लाख की बिमरम दे इन सिदे एक्सप्लेन तोरे को होजिक तजु मथत खरेदरा न दु मिंजरो अदि मखाजी 2 - √3 हादि a - b मोंग लेरे अदि तादि सी अखन a + b न पुरी नेबा हादि 2 - √3 हादि a - b मोंग ने नसी अखन a + b तानो हन तारे a + b मन पुरी रो हादि a - b गा अखोई a + b गे पुरी न तारगदि को कई फॉर्मूला लाई a स्क्वायर - b स्क्वायर लाई दना अदु लाखप याना न भाई तारे सी रेशनलाइजेशन है ना अखन क्लास 9 दे यावदु ने बसिना दुसी रेशनलाइजेशन ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯀꯣ ꯑꯜꯖꯦꯕ꯭ꯔꯥꯁꯦ ꯑꯩꯅ ꯀꯣꯆꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯇꯥꯛꯅꯤꯡꯗꯕꯗꯣ ꯑꯩ ꯁꯤꯗꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯃꯇꯝ ꯊꯥꯗꯔꯤꯅꯤ ꯅꯣꯏ ꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯄꯥ ꯇꯥꯔꯦꯀꯣ ꯑꯩꯅ ꯃꯇꯝ ꯊꯥꯗꯔꯒ ꯃꯥꯡꯉꯤꯁꯤ ꯅꯣꯏ ꯈꯔ ꯚꯦꯂꯨ ꯂꯩꯅ ꯈꯜꯂꯣ 2 + √3
ꯑꯗꯣ ꯃꯊꯛꯁꯤ 2 + √3 ꯑꯗꯨꯝ ꯂꯩꯔꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯊꯛꯁꯨ ꯄꯨꯔꯤꯁꯦ ꯃꯊꯛꯀ ꯃꯈꯥꯒꯁꯦ ꯀꯛꯅꯔ ꯍꯥꯟꯅ ꯐꯤꯕꯝ ꯇꯥ ꯉꯝꯅꯕꯅꯦꯕꯀꯣ ꯀꯛꯅꯧ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯍꯥꯟꯅ ꯐꯤꯕꯝꯗꯤ ꯀꯥꯏꯍꯟ ꯌꯥꯗꯕꯅꯤꯅ ꯃꯊꯛꯇ ꯄꯨꯔꯤ ꯇꯥꯔꯗꯤ ꯃꯈꯥ ꯁꯦꯝꯅ ꯄꯨꯔꯤ ꯇꯥꯔꯦ ꯃꯈꯥꯗ ꯄꯨꯔꯤ ꯇꯥꯔꯗꯤ ꯃꯊꯛ ꯁꯦꯝꯅ ꯄꯨꯔꯤ ꯇꯥꯔꯦ ꯑꯗꯣ ꯁꯤ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯕꯅ ꯄꯨꯔꯤꯁꯦ ꯑꯗꯨꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯔꯤꯒꯗꯧ ꯅꯠꯇꯦ ꯃꯈꯥꯁꯦ ꯐꯣꯔꯃꯨꯂꯥ ꯁꯥꯗꯣꯛ ꯌꯥꯅꯕ ꯇꯧꯔꯤꯅꯤ ꯃꯈꯥꯁꯦ a - b a + b ꯃꯑꯣꯡ ꯂꯩꯔꯕꯅꯤꯅ a² - b² ꯄꯥꯜꯂꯗꯤ a ꯁꯥꯏꯗꯤ 2ꯅꯤ 2ꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 4 b ꯁꯥꯏꯗꯤ √3 √3ꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 3 ꯇꯥꯔꯦ √3ꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 3 ꯇꯥꯗ꯭ꯔꯣ ꯃꯈꯥꯁꯦ 1ꯅꯤ ꯊꯝꯗꯕꯁꯦ ꯍꯥꯏꯔꯦ 2 + √3 ꯂꯥꯛꯑꯦ ꯑꯗꯨꯗꯤ √3 ꯚꯦꯂꯨꯗꯤ ꯀꯌꯥꯅꯣ 1.73ꯅꯤ ꯄꯣꯏꯟ ꯃꯇꯨꯡ ꯗꯤꯖꯤꯠ ꯑꯅꯤ ꯂꯧꯔꯗꯤ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 3.73 ꯇꯥꯔꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯟꯁꯔꯁꯤ ꯀꯌꯥ ꯇꯥꯔꯦ 3.73 ꯑꯗꯨꯗꯤ 3.7 ꯄꯣꯏꯟ ꯃꯇꯨꯡ ꯗꯤꯖꯤꯠ ꯑꯃꯀꯣ ꯑꯗꯨ ꯅꯣꯏꯅꯅꯦ ꯈꯪꯒꯗꯕ ꯑꯃꯅ ꯀꯩꯅꯣ ꯇꯧꯁꯦꯕꯀꯣ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯣ √2ꯒꯤ ꯚꯦꯂꯨ 1.414 √3ꯒꯤ ꯚꯦꯂꯨ 1.73 ꯍꯥꯏꯕ √5ꯒꯤ ꯚꯦꯂꯨꯗꯤ ꯀꯌꯥꯅꯣ 3.16 ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦ 2. ꯀꯌꯥꯕ ꯀꯥꯎꯔꯦꯅꯦ ꯑꯩꯁꯨꯀꯣ 2 √3 √5 √10 √15 ꯀꯣ √20 ꯁꯤ ꯑꯩ ꯁꯤꯟꯐꯥ ꯄꯨꯔꯒꯗꯤ ꯊꯝꯃꯅꯤ ꯍꯥꯏꯗꯤ ꯊꯥꯏꯅꯗꯤ √2 ꯗꯔꯀꯥꯔ ꯑꯣꯏꯔꯁꯨ √2 ꯚꯦꯂꯨꯁꯤ ꯁꯤꯟꯐꯥ ꯄꯨꯅꯔꯝꯃꯦ ꯏꯊꯣꯛꯑ ꯄꯤꯔꯝꯒꯅꯤ ꯀꯣꯏꯁꯟꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯟꯐꯥ ꯄꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦ √3ꯁꯤꯁꯨ ꯁꯤꯟꯐꯥ ꯄꯨꯊꯣꯛꯇ ꯌꯥꯔꯣꯏꯕ ꯁꯤꯟꯐꯥ ꯄꯨꯕꯩꯅꯦꯕ ꯑꯩꯅ ꯊꯛ ꯂꯥꯎꯅ ꯁꯤꯟꯅ ꯉꯝꯃꯤꯁꯤꯀꯣ √2ꯒ √4ꯒ √5ꯒ √10ꯒ √15ꯒ ꯃꯣꯏꯁꯦ ꯑꯩ ꯐꯥꯕꯅꯦ ꯑꯗꯨ ꯈꯤꯇꯪ ꯀꯥꯎꯔꯤ ꯇꯧꯔꯦꯀꯣ ꯅꯣꯏꯁꯨ ꯐꯥꯗꯣꯛꯅꯕ ꯇꯧꯁꯤ ꯚꯥꯏ ꯇꯧꯊꯣꯛ ꯍꯌꯦꯡ ꯆꯪꯉꯛꯀꯅꯦꯕ ꯑꯪꯀ ꯍꯣꯠꯄꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯦꯀꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯣꯠꯀꯅꯤ ꯁꯤꯒꯤ ꯇꯥꯏꯞꯁꯤꯅ ꯚꯦꯂꯨ ꯄꯨꯊꯣꯛꯄꯁꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯤꯔꯝꯃꯤꯕꯁꯤꯒꯤ ꯃꯥꯒꯤ ꯚꯦꯂꯨꯁꯤ ꯈ꯭ꯋꯥꯏ ꯃꯅꯥꯛ ꯅꯛꯄ ꯀꯅꯥꯅꯣ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯑ ꯃꯇꯨꯡꯗ ꯊꯤꯕ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯈꯔ ꯋꯥꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯅꯥꯀꯟꯗ ꯑꯩꯅ ꯉꯁꯥꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯤ ꯖꯒꯥꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯁꯤ ꯂꯥꯛꯈꯤꯕ ꯀꯟꯁꯦꯞ ꯑꯃ ꯇꯥꯛꯈꯤꯕꯗꯁꯨ ꯅꯤꯡꯁꯤꯡꯉꯨꯀꯣ ꯅꯦꯛꯁ ꯀꯣꯏꯁꯟ ꯅꯝꯕꯔ ꯀꯩꯅꯣ ꯇꯧꯔꯁꯦ 40 ꯑꯃꯨꯛ ꯇꯧꯁꯦꯕꯀꯣ 40 ꯑꯃꯨꯛ ꯄꯥꯔꯁꯦ 40ꯗꯨꯅ ꯀꯔꯤ ꯍꯥꯏꯅꯣ ꯃꯌꯥꯝ 40ꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯀꯣꯏꯁꯟ ꯅꯝꯕꯔ 40ꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯣꯏꯁꯟ 40ꯗ ꯍꯥꯏꯁꯤ ꯀꯩꯅꯣ twice x plus thrice ꯑꯁꯤꯡ ꯄꯨꯏꯅꯔꯦ ꯑꯗꯨ ꯁꯤꯒꯤ ꯃꯥꯟꯅꯩ what is value of g plus f minus ꯁꯤꯒꯤ ꯚꯦꯂꯨ ꯀꯌꯥꯅꯣ ꯃꯥ ꯄꯤꯔꯝꯃꯤ twice x plus thrice y plus 4ꯁꯤꯒ ꯀꯅꯥ ꯄꯨꯔꯤꯅꯗꯣꯏꯕ twice x plus thrice y minus 5 ꯁꯤ ꯄꯨꯏꯅꯔꯅꯤ ꯑꯗꯣ ꯄꯨꯔꯤꯅꯕ ꯐꯣꯜꯗꯨ ꯄꯨꯊꯣꯛꯑꯁꯦ ꯄꯨꯔꯤꯅꯕꯩꯗꯤ ꯁꯤ ꯑꯃꯃꯝꯗ ꯁꯤꯅ ꯍꯥꯟꯅ ꯂꯣꯏ ꯄꯨꯔꯤꯊꯣꯛ ꯇꯥꯝ ꯑꯍꯨꯝꯃꯛꯁꯤꯗ twice xꯅ ꯂꯣꯏ ꯄꯨꯔꯤꯗꯤ twice xꯀ ꯁꯤꯅ ꯇꯥꯝ ꯑꯍꯨꯝꯗ ꯄꯨꯔꯤꯕ twice xꯅ ꯁꯤꯗ ꯄꯨꯔꯤꯅꯤ twice xꯅ ꯁꯤꯗ ꯄꯨꯔꯤꯅꯤ twice xꯅ ꯁꯤꯗ ꯄꯨꯔꯤꯅꯤ ꯑꯍꯨꯝꯂꯛꯇ ꯄꯨꯔꯤꯒꯗꯧꯅꯦꯕꯀꯣ twice xꯅ ꯄꯨꯔꯤꯗꯤ ꯀꯌꯥ ꯇꯥꯔꯦꯁꯦ twice 4x² ꯑꯃ ꯇꯥꯔꯦ ꯃꯊꯪꯗ twice xꯅ ꯄꯨꯔꯤꯗꯣꯏꯅꯤ ꯁꯤꯗ ꯄꯨꯔꯤꯗꯤ 6xy ꯇꯥꯔꯦ ꯃꯊꯪꯗ twice xꯅ 5ꯇ ꯄꯨꯔꯤꯗꯤ ꯃꯥꯏꯅꯁꯅꯤꯅ ꯁꯨꯃꯥꯏꯅ ꯃꯥꯏꯅꯁ 10x ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯍꯨꯝ twice xꯅ ꯄꯨꯔꯤꯕꯩ ꯂꯣꯏꯔꯦ ꯃꯊꯪꯗ ꯀꯅꯥ ꯄꯨꯔꯤ ꯇꯥꯔꯦ thrice yꯁꯤꯅ ꯑꯃꯨꯛ ꯄꯨꯔꯤ ꯇꯥꯔꯦ thrice yꯅ ꯄꯨꯔꯤꯕ ꯑꯃ ꯍꯧꯔꯣ thrice y ꯄꯨꯔꯤꯕꯒꯤꯅ ꯁꯤꯗ 2xꯇ ꯄꯨꯔꯤꯗꯤ 6xy ꯇꯥꯔꯦ ꯄ꯭ꯂꯁ ꯑꯍꯨꯝ ꯑꯅꯤ ꯇꯔꯨꯛ 6xy thrice yꯅ thrice y ꯄꯨꯔꯤꯗꯤ +9 3399y². thrice yꯅ 5 ꯄꯨꯔꯤꯗꯤ -15y ꯇꯥꯔꯦ ꯃꯊꯪꯗ ꯁꯤ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯍꯨꯝ ꯃꯊꯪꯗ 4ꯅ ꯑꯃꯨꯛ ꯄꯨꯔꯤ ꯇꯥꯔꯦ 4ꯅ ꯄꯨꯔꯤꯗꯤ ꯀꯌꯥ ꯇꯥꯔꯦꯁꯦ ꯆꯟꯗꯕꯗꯨ ꯁꯥꯏꯔꯣ 8x + 323y - 35 10 ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯚꯦꯂꯨꯁꯤ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯗꯤ ꯄꯨꯟꯁꯤꯜꯂꯁꯤ ꯁꯨꯃꯥꯏꯅ 4x², x² ꯌꯥꯎꯕꯁꯤ ꯑꯃ ꯂꯩꯖꯔꯦꯀꯣ ꯄꯨꯟꯅꯕꯁꯤ ꯂꯥꯏꯛ ꯇꯥꯝꯁꯤ ꯀꯅꯥꯅꯣ ꯌꯦꯡꯁꯤꯀꯣ ꯁꯤꯒꯁꯤ ꯂꯥꯏꯛ ꯇꯥꯝ ꯑꯣꯏꯔꯦ xy ꯌꯥꯎꯕꯁꯤꯃꯀꯣ 6xy x ꯌꯥꯎꯕ ꯃꯩꯗꯤ ꯀꯅꯥꯅꯣ x ꯌꯥꯎꯕ ꯍꯥꯏꯔꯒꯅ ꯁꯤ
x ꯌꯥꯎꯕ ꯃꯣꯏ ꯄꯨꯟ ꯌꯥꯔꯦ ꯂꯥꯏꯛ ꯇꯥꯔꯝ ꯀꯧꯏꯀꯣ ꯑꯗꯒꯤ y ꯈꯛꯇ ꯌꯥꯎꯕꯗꯅ ꯀꯅꯥ ꯇꯥꯔꯦ ꯁꯤ y ꯌꯥꯎꯕ ꯁꯤ y ꯌꯥꯎꯕ ꯁꯤ y ꯌꯥꯎꯕ ꯀꯣ ꯁꯤ ꯄꯨꯟ ꯌꯥꯔꯦ ꯑꯗꯒꯤ ꯑꯇꯩ ꯇꯣꯉꯥꯟ ꯊꯝ ꯇꯥꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ 4x² ꯑꯃ ꯏꯔꯦꯀꯣ ꯑꯩ ꯁꯤꯃ ꯂꯧꯊꯣꯛꯑꯦ ꯍꯧꯖꯤꯛ ꯁꯤꯃ ꯏꯈ꯭ꯔꯦ ꯑꯗꯨ ꯃꯊꯪꯗ 9y² ꯁꯤꯃ ꯏꯔꯦ 9y² ꯁꯤꯃ ꯏꯔꯦ ꯁꯤ ꯏꯔꯦ ꯑꯗꯒꯤ ꯄꯨꯟꯕ ꯌꯥꯕꯗꯣ ꯄꯨꯜꯂꯣ 6 ꯁꯤꯒ ꯑꯃꯨꯛ ꯄꯨꯜꯂꯗꯤ ꯀꯌꯥ ꯇꯥꯔꯦ 6ꯀꯗꯤ 12xy ꯇꯥꯔꯦ ꯏꯔꯦ ꯃꯊꯪꯗ ꯑꯗꯒꯤ x ꯌꯥꯎꯕꯒꯤꯗꯤ ꯁꯤꯒ 10xꯒ 8xꯒ ꯄꯨꯜꯂꯁꯦ ꯑꯗꯨ ꯃꯥꯏꯅꯁ ꯑꯃꯅ ꯄ꯭ꯂꯁꯅꯤ ꯃꯥꯏꯅꯁ ꯂꯩꯕꯅ ꯆꯥꯎꯔꯕꯅꯤꯅ ꯃꯥꯏꯅꯁ 2x ꯇꯥꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯏꯈꯤꯕꯁꯤꯡꯗꯣ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯁꯤꯒ 15yꯒ 12yꯒꯗꯤ ꯃꯥꯏꯅꯁ ꯊ꯭ꯔꯥꯏꯁ y ꯇꯥꯔꯅꯤ ꯍꯥꯏꯕꯗꯤ ꯁꯥꯏꯟꯅ ꯁꯨꯝ ꯃꯥꯏꯅꯁ ꯂꯩꯕꯅ ꯆꯥꯎꯔ ꯃꯥꯏꯅꯁ ꯊ꯭ꯔꯥꯏꯁ y ꯁꯥꯏꯟ ꯃꯥꯟꯅꯗꯕ ꯈꯥꯏꯗꯣꯛꯅꯔꯒ ꯊ꯭ꯔꯥꯏꯁ y ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯥꯏꯅꯁ 20 ꯁꯨꯃꯥꯏꯅ ꯇꯧꯍꯧꯔꯦ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯀꯗꯕ ꯇꯞꯅ ꯑꯩ ꯅꯣꯏ ꯇꯥꯛꯄꯒꯤ ꯁꯨꯝ ꯇꯞꯄꯤꯅꯦꯕꯀꯣ ꯁꯤ ꯄꯨꯔꯤꯅꯔ ꯂꯣꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯅ ꯑꯁꯣꯝꯗꯅ ꯀꯌꯥꯒ ꯃꯥꯟꯅꯔꯤꯕ ꯁꯤ ꯐꯣꯟꯁꯦ ꯁꯤ ꯄꯨꯔꯤꯅꯕꯩ ꯇꯥꯔꯛꯄ ꯐꯣꯜꯁꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯏꯔꯝꯃꯤꯁꯦ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯁꯤ ꯀꯔꯤꯒꯤ ꯃꯥꯟꯅꯩ ꯍꯥꯏꯅ ꯄꯤꯔꯝꯃꯤꯕ ax² + by² + twice hxy + twice gx + twice fy + c ꯍꯥꯏꯅ ꯄꯤꯔꯝꯃꯦꯕ ꯁꯤꯗꯒꯤ ꯑꯅꯤꯁꯦ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯣ ꯁꯤ ꯚꯦꯂꯨ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯇꯥꯔꯛ ꯐꯣꯜ ꯑꯅꯤꯁꯤ ꯃꯥꯟꯅꯐꯝ ꯊꯣꯛꯑꯦ ꯑꯗꯨꯗ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯀꯥꯟꯗ ꯀꯅꯥ ꯐꯪꯉꯦ ꯌꯥꯝ ꯇꯦꯡꯉꯤꯁꯦ ꯁꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯪꯉꯤꯁꯤ ꯀꯩꯅꯣ ꯁꯤ ꯑꯅꯤꯁꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯗꯣꯏꯅꯦꯕ ꯂꯥꯏꯛ ꯇꯥꯔꯝ ꯑꯣꯐ x² ꯌꯥꯎꯔꯦ ꯑꯗꯨꯗꯤ a ꯁꯥꯏꯁꯤꯅ 4 ꯇꯥꯔꯦ aꯒꯤ ꯚꯦꯂꯨꯁꯤ 4 ꯇꯥꯔꯦ aꯒꯤ ꯚꯦꯂꯨꯁꯦ 4 ꯇꯥꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯤ ꯑꯅꯤ ꯆꯥꯡꯗꯝꯅꯔꯗꯤ bꯒꯤ ꯚꯦꯂꯨꯅ 9 ꯇꯥꯔꯦ ꯁꯤ ꯑꯅꯤ ꯆꯥꯡꯗꯝꯅꯔꯗꯤ xy ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ 12ꯀ 2xꯀ ꯃꯥꯟꯅꯔꯦ 12ꯀ 2x ꯃꯥꯟꯅꯔꯦ 2ꯅ 12ꯀꯗꯤ 6 xꯒꯤ ꯚꯦꯂꯨꯅ 6 ꯇꯥꯔꯦ ꯁꯤꯅ bꯅꯤꯀꯣ ꯃꯊꯪꯗ ꯁꯤ ꯑꯅꯤ ꯑꯃꯨꯛ ꯆꯪꯗ twice xꯀ twice gxꯀ x ꯃꯥꯟꯅꯔꯦ -2ꯒ ꯃꯥꯟꯅꯔꯤꯁꯤ ꯀꯅꯥꯒꯅꯣ twice gxꯀ ꯑꯗꯨ ꯇꯥꯔꯗꯤ ꯀꯛꯊꯠꯅꯔꯅꯤ 2 ꯀꯛꯊꯠꯅꯔꯅꯤ ꯑꯁꯣꯝꯗ -1 ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ gꯒꯤ ꯚꯦꯂꯨꯁꯤ -1 ꯇꯥꯔꯦ ꯑꯗꯒꯤ ꯁꯤ ꯑꯅꯤ ꯆꯪꯗꯅꯔꯣ y ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ -3ꯒ twice fꯀ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ fꯀꯤ ꯚꯦꯂꯨꯗꯤ -3/2 fꯀꯤ ꯚꯦꯂꯨꯗꯤ -3/2 ꯑꯗꯒꯤ 20ꯒ ꯁꯤꯒ ꯃꯥꯟꯅꯔꯦ ꯑꯗꯨ ꯁꯤꯒꯤ ꯚꯦꯂꯨꯅ -20 ꯁꯤꯒꯤꯅ -20 ꯁꯨꯃꯥꯏꯅ ꯐꯪꯉꯤ ꯃꯥ ꯄꯨꯊꯣꯛꯏꯁꯤꯅ ꯗꯤꯌꯥꯔꯐꯣꯔ ꯀꯩ ꯚꯦꯂꯨ ꯄꯨꯊꯣꯛꯑꯦꯕꯅꯣ ꯃꯥ ꯄꯨꯊꯣꯛꯏꯁꯤꯅ ꯒꯅꯦ fꯅꯦ -cꯅꯦ ꯑꯍꯨꯝꯁꯤ ꯇꯤꯁꯤꯟꯅꯔꯕ ꯀꯗꯤ ꯈꯔ ꯃꯇꯝ ꯆꯪꯍꯜꯂꯦ ꯇꯥꯔꯛ ꯐꯣꯜꯗꯨꯗ ꯀꯅꯥ ꯌꯦꯟꯗꯣꯏꯕ ab ꯍꯥꯏꯁꯤꯅ ꯌꯦꯜꯂꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯥ ꯄꯨꯊꯣꯛꯏꯁꯦ ꯑꯗꯨ gꯒ fꯀ ꯇꯤꯁꯤꯟꯅꯔꯗꯤ ꯒꯗꯤ ꯀꯌꯥꯅꯣ -1 + fꯗꯤ -3/2 cꯗꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯕꯁꯦ ꯁꯤꯒꯤ ꯁꯤꯒꯗꯤ +1 +20 ꯇꯥꯔꯦ ꯃꯈꯥꯗ aꯒ bꯒ h ꯄꯨꯏꯅꯗꯤ aꯗꯤ 4 bꯗꯤ 9 hꯗꯤ 6 ꯃꯊꯛꯁꯤ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯣ ꯇꯤꯁꯤꯟꯅꯔꯗꯤ ꯀꯜꯁꯤꯌꯝ ꯂꯧꯔꯗꯤ 2 -2 -3 +40 ꯑꯗꯨ ꯃꯈꯥꯗ 2 ꯑꯃ ꯂꯩ ꯃꯈꯥ 2ꯗ ꯃꯈꯥ ꯀꯨꯝꯍꯜꯂꯒ 2 4 9 × 6 ꯀꯛꯊꯠꯅꯔꯗꯤ ꯀꯌꯥ ꯃꯊꯛꯁꯤ ꯀꯌꯥ ꯂꯩꯔꯦ -6ꯁꯤꯒꯤ -5 40ꯗꯒꯤ -5ꯗꯤ 35 ꯇꯥꯔꯦ ꯃꯊꯛꯁꯤ 35 ꯇꯥꯔꯦ ꯃꯈꯥꯁꯤꯅ 2 × 4 × 9 × 6 ꯀꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯝꯇ 35 ꯇꯥꯔꯦ ꯃꯈꯥꯁꯤꯅ ꯀꯌꯥ ꯇꯥꯔꯦ 9 9 -9 ꯇꯔꯨꯛꯅꯤ 19 ꯇꯔꯨꯛ 19 ꯗꯤꯁ ꯏꯁ ꯑꯟꯁꯔ ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯑꯟꯁꯔꯁꯦꯀꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯣꯠꯂꯤꯁꯤ ꯇꯞꯅꯗꯤ ꯍꯣꯠꯄ꯭ꯔꯥꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯄꯨꯔꯤꯅꯔ ꯇꯥꯔꯛꯄ ꯐꯣꯜ ꯑꯅꯤꯁꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯃꯄꯥ ꯃꯥꯟꯅꯍꯜꯂꯒꯀꯣ ꯁꯤꯅꯤ ꯀꯝꯄꯦꯌꯔ ꯇꯧꯕ ꯁꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯇꯥꯝꯁꯦ ꯑꯗꯨꯒ ꯚꯦꯂꯨꯁꯤ ꯁꯤꯗꯤ ꯚꯦꯂꯨ ꯁꯣꯜꯕ ꯇꯧꯔꯛꯏꯁꯤꯃ ꯈꯪꯉꯣꯕꯀꯣ ꯁꯤ ꯑꯗꯨ ꯁꯤ ꯚꯦꯂꯨ ꯐꯪꯉꯤꯁꯤ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯃꯥ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕ ꯐꯣꯟꯁꯤ ꯄꯨꯊꯣꯛꯀꯗꯕ ꯁꯨꯃꯥꯏꯅꯀꯣ 43ꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯣꯠꯀꯗꯕ ꯃꯊꯪꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ
ꯃꯊꯪꯒꯤ 41ꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯇꯞꯃꯟꯕ꯭ꯔꯥ ꯑꯩꯅ ꯇꯥꯛꯏꯁꯦ ꯅꯠꯇ꯭ꯔꯒ ꯊꯨꯃꯜꯂꯦ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯅꯣꯏꯒꯤ ꯑꯃ ꯂꯩꯖꯔꯝꯒꯅꯤꯅ ꯈꯟꯖꯕ ꯋꯥꯈꯜ ꯑꯃ 41ꯒꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣꯁꯦ 41ꯒꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯁꯤꯗꯩꯁꯤ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛ ꯌꯥꯒꯦ ꯃꯥꯅ ꯍꯥꯏꯁꯦ 41ꯗ ꯂꯩꯔꯤꯁꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯀꯔꯤ ꯍꯥꯏꯅ ꯏ ꯌꯥꯒꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦꯀꯣ 41 ꯍꯥꯏꯁꯦ 4x cube y minus 6x square y square plus 4xy cube minus y power 4 ꯁꯤꯗꯩꯁꯤꯗꯤ ꯚꯦꯂꯨ ꯄꯨꯇꯤꯡ ꯇꯧꯕꯅ ꯌꯥꯏ ꯚꯦꯂꯨ ꯄꯨꯇꯤꯡ ꯃꯦꯊꯠ ꯄꯥꯟꯕ ꯌꯥꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤꯗꯤ ꯄꯨꯇꯤꯡ ꯇꯧꯕ ꯀꯅꯥ ꯄꯨꯠ ꯇꯧꯔꯒ ꯆꯨꯝꯅꯤ ꯄꯨꯇꯤꯡꯁꯤ ꯀꯅꯥ ꯌꯥꯅꯤ x y ꯚꯦꯂꯨ ꯄꯨꯠ ꯇꯧꯔꯒ ꯑꯦꯅꯤ xꯅ x 1 y 1 ꯁꯤꯟꯖꯤꯜꯂꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ xꯅ 1 ꯁꯤꯜꯂꯕ yꯅ 0 ꯁꯤꯜꯂꯕ ꯌꯦꯡꯁꯤꯀꯣ xꯅ 1 y 0 y ꯌꯥꯎꯕꯩ 0 ꯂꯣꯏ ꯇꯥꯔꯅꯤ ꯁꯤ 0 ꯇꯥꯔꯅꯤ y ꯄꯨꯔꯤꯅꯕꯗ y 0 ꯇꯥꯔꯕꯅꯤꯅ 0 ꯇꯥꯔꯅꯤ ꯁꯤ ꯇꯥꯔꯅꯤ ꯁꯤ 0 ꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯜꯂꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯑꯣꯟꯅꯔꯕꯀꯣ ꯁꯨꯃꯥꯏꯅ xꯅ 0 yꯁꯤꯅ 1 ꯁꯤꯜꯂ ꯌꯦꯡꯉꯁꯦ ꯑꯗꯨ ꯇꯥꯔꯗꯤ x 0 ꯁꯤꯜꯂꯗꯤ ꯁꯤ x ꯌꯥꯎꯉꯩ ꯄꯨꯔꯤꯅꯕꯗꯤ x ꯌꯥꯎꯕ 0 ꯇꯥꯔꯅꯤ ꯁꯤ 0 ꯇꯥꯔꯅꯤ yꯁꯤꯅ 1ꯅꯤꯅ ꯃꯥꯏꯅꯁ ꯂꯩꯔꯦ 1 ꯄꯋꯥꯔ 4 ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯃꯥꯏꯅꯁ 1 ꯇꯥꯔꯕ ꯁꯤ ꯚꯦꯂꯨꯁꯤ ꯀꯌꯥ ꯇꯥꯔꯦ ꯃꯥꯏꯅꯁ 1 ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯣꯞꯁꯟꯗ ꯃꯥꯏꯅꯁ 1 ꯇꯥꯕ ꯊꯤꯔꯣ ꯑꯣꯞꯁꯟ ꯅꯝꯕꯔ Aꯗ ꯀꯌꯥ ꯇꯥꯏ x minus y power 4 minus x power 4 xꯗꯤ 0 ꯁꯤꯡꯈ꯭ꯔꯕꯅꯤꯀꯣ 0 yꯗꯤ ꯀꯌꯥ 1 ꯁꯤ 0 ꯁꯤꯡꯈ꯭ꯔꯦ 0 minus 1 power 4 minus x ꯕꯣꯠꯇ 0 ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ minus 1 power 4ꯗꯤ ꯑꯩ ꯀꯩꯅꯣ ꯁꯤꯗꯣꯏꯁꯦ minus 1ꯗ ꯄꯋꯥꯔ ꯏꯚꯟ ꯇꯞꯄꯗꯤ 1 ꯇꯥꯗꯧꯅꯤ ꯑꯩ ꯁꯣꯏꯔꯦꯀꯣ 1 ꯇꯥꯗꯧꯅꯤ ꯁꯤ ꯑꯟꯁꯔ 1 ꯇꯥꯕ ꯍꯥꯏꯌꯣꯀꯣ ꯁꯤ 1 ꯇꯥꯕ ꯑꯗꯨ ꯁꯤꯗꯤ ꯏꯚꯟ ꯑꯣꯏꯔꯦ ꯁꯤ 1 ꯇꯥꯔꯦ Aꯁꯤ ꯆꯨꯝꯃꯦ Bꯗꯤ x plus y power 4 minus y power 4 x power 0 y ꯚꯦꯂꯨꯁꯤ 1 1 power 4 minus 1 power 4 ꯆꯞ ꯃꯥꯟꯅ 0 ꯇꯥꯔꯦ ꯁꯤꯗꯤ ꯑꯟꯁꯔ ꯃꯥꯟꯅꯗꯦꯀꯣ Aꯗꯤ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤꯀꯣ Cꯒꯤꯗꯤ ꯑꯃꯨꯛ ꯆꯨꯝꯃꯦ Cꯗꯅ ꯀꯔꯤ x plus y power 4 minus x to the power 4 ꯁꯤ 0 1 power 4 minus 0 ꯑꯗꯨꯗꯤ ꯁꯤ 1 ꯇꯥꯔꯦ ꯁꯤꯁꯨ ꯆꯨꯝꯃꯤ Dꯗꯤ ꯑꯗꯣ ꯑꯩꯅ ꯁꯤꯜꯂꯤ ꯚꯦꯂꯨ ꯈꯨꯠꯁꯤꯟꯁꯦ ꯁꯤꯅꯤꯀꯣ ꯑꯩ ꯐꯨꯂꯤꯁ ꯑꯣꯏꯔꯦ ꯑꯩꯁꯤ ꯃꯇꯥꯡꯁꯤꯗ ꯄꯪꯉꯦꯀꯣ ꯑꯩꯅ ꯁꯤꯜꯂꯤ ꯚꯦꯂꯨꯁꯤꯅ ꯑꯟꯁꯥꯔꯁꯦ Dꯁꯨ ꯆꯨꯝꯗꯣꯔꯦꯀꯣ ꯑꯗꯣ ꯅꯣꯏ ꯁꯤ ꯅꯣꯂꯦꯖ ꯑꯣꯏꯍꯧꯔꯣ ꯁꯤ ꯑꯩꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦꯀꯣ ꯚꯦꯂꯨ ꯄꯨꯇꯤꯡꯁꯦ ꯈꯔ ꯁꯤꯡꯗ ꯌꯥꯗꯦꯕ ꯁꯤꯁꯨ y ꯚꯦꯂꯨꯁꯤ -1 ꯂꯥꯛꯑꯅꯤ -1 power 4 ꯂꯥꯛꯑꯅꯤ ꯍꯣꯔꯦꯟ ꯑꯗꯨꯗꯤ 1 ꯇꯥꯗ꯭ꯔꯣ ꯉꯁꯥꯏ ꯑꯟꯁꯔ 1 ꯇꯥꯈꯤꯕꯅꯤ 1 ꯇꯥꯕꯩ ꯂꯣꯏ ꯆꯨꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯄꯨꯇꯤꯡ ꯇꯧꯕꯁꯦ ꯁꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯪꯀꯣꯠꯄꯗꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯦ 3 ꯊꯣꯛꯂꯛꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯚꯦꯂꯨ ꯄꯨꯠ ꯇꯧꯕꯗ ꯈꯔ ꯁꯤꯡꯉꯣ ꯑꯗꯨꯗꯤ x yꯒꯁꯦ xꯁꯦ ꯑꯩꯈꯣই 0 1ꯒꯨꯝꯕ ꯂꯧꯁꯤꯜꯂꯣ yꯅ 2ꯒꯨꯝꯕ ꯂꯧꯁꯤꯜꯂꯣ ꯍꯣꯠꯅꯕꯁꯨ ꯉꯁꯥꯏ ꯌꯥꯏꯑꯕ ꯀꯣ xꯅ 1 ꯂꯧꯔꯣ yꯅ 2 ꯂꯧꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯠꯂꯁꯨ ꯌꯥꯔꯦꯕ ꯑꯩꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯀꯌꯥ ꯇꯥꯒꯦ ꯑꯝꯇ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯤꯅ 2 ꯁꯤꯜꯂꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤ ꯚꯦꯂꯨꯁꯤ 4 x ꯃꯍꯨꯠꯇ 1 cube 1 y ꯃꯍꯨꯠꯇ 2 minus 6 x ꯃꯍꯨꯠꯇ 1 y ꯃꯍꯨꯠꯇ 2 ꯁ꯭ꯀ꯭ꯋꯥꯔꯗꯤ 4 plus 4 into x ꯃꯍꯨꯠꯇ 1 y ꯃꯍꯨꯠꯇ 2 ꯀ꯭ꯌꯨꯕꯇꯤ 8 ꯂꯥꯛꯑꯦ minus y power 4 2 power 4ꯗꯤ ꯀꯌꯥꯅꯣ 16 ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯁꯤꯅ ꯚꯦꯂꯨ ꯈꯔ ꯆꯥꯎꯈ꯭ꯔꯦ -1 ꯁꯤꯜꯂꯝꯗꯧꯕ ꯑꯩ ꯁꯤꯟꯕꯗꯅꯦ ꯚꯦꯂꯨ ꯄꯨꯇꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯔ ꯆꯥꯎꯃꯜꯂꯦ ꯁꯨꯝ ꯖꯥꯠ ꯌꯦꯡꯁꯤ x ꯚꯦꯂꯨ 1 yꯅ -1 ꯁꯤꯜꯂꯣ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯇꯥꯔꯗꯤ ꯁꯤ ꯁꯤꯟ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯣꯠꯂꯁꯤ ꯑꯪꯀꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯁꯦ ꯑꯗꯨꯗꯤ 4 into ꯀꯌꯥ ꯂꯥꯛꯑꯦ
ꯃꯌꯦꯛꯁꯤꯒ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅꯀꯣ ꯁꯤꯅ 4 x power x ꯃꯍꯨꯠꯇ 1ꯅꯤ 1 cube 1 y ꯃꯍꯨꯠꯇ -1 ꯀꯣ ꯑꯗꯨ ꯀꯌꯥ ꯇꯥꯔꯦꯁꯦ ꯑꯗꯒꯤ ꯁꯣꯝꯗ minus x ꯃꯍꯨꯠꯇ 1ꯅꯤꯅ 6 into x ꯃꯍꯨꯠꯇ 1 y ꯃꯍꯨꯠꯇ -1 square ꯗꯤ 1 ꯑꯃ ꯇꯥꯔꯅꯤ plus 4 into x ꯃꯍꯨꯠꯇ 1 y ꯃꯍꯨꯠꯇ -1 cube ꯗꯤ -1 ꯑꯃ ꯊꯣꯔꯛꯑꯅꯤ -1 power 4ꯅꯤ 1 ꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯁꯤ -4 ꯁꯤ ꯖꯒꯥꯁꯤ -4 ꯇꯥꯔꯦ sina 6 1 6 sina minus 4 mari mari sina -1 adudi noi tisinani tara mari traunga -15 tane answer si ko option dagi minus kya taw thi tare ko -15 taw thiro x minus y power 4 natra option da ju put taw da waji kidu ko x value na 1 y gina kya -1 1 dagi -1 adu +1 tar 2 power 4 16 tare si andai ko ja and solve tawri dikhangi y mohota -1 siladi minus ka -1 +1 tar ne 1 + 1 2 power 4 16 x mohota kya na 1 1 power 4 di 1 and the 16 minus 1 di 15 answer di minus ya wone do si la le yes man sa ta dre ko mathang b im ingo b na x plus y power 4 dagi y power 4 x ko y ga di 0 ta dro x y this na di kya no amana 1 -1 0 tare si ya ran sa si jo 0 tare si jaga si ma adu y mo ta -1 power 4 di aro si answer la le sumana ani si answer oi de si ga di ga ngai re check to do ko si gi mu to si si da na kai ha ba no x ko y ga ani si power kya no 4 minus x to the power 4 na tra adu x y gi di ga sai ga do re ti sina ba -1 tai da na sorry +1 -1 0 0 x sida ke x x1 power 4 da ngai hore adu -1 si su answer oi de d si taram do male x to the power 4 minus x minus y power 4 x power 4 di 1 power 4 minus di x di kya no size 1 y di kya no -1 -1 ga di +1 adu di kya ta si ta ne sa ji 1 moin si di kya ta minus araga 2 power 4 di 16 natro 1 -16 equal to -15 adu di ngasai gi equation gi answer tarap ko -15 do si de phangi only option d de phangi d is na chum hai ne sumai tor ga option d is na chum dui ne suma ho ka do putting to bo da kitang section ngadam ni ko putting de sina hen easy ore ai ngasai putting to bo da answer puthok nam da bagi asoi bi yaw ga so asoi bi learn to bo ko put to bo ja hai singom sang ye bse yarba mathang do 42 gi simu ga ta ga singe ko 42 gi ta ke mo ai tapra na khale no im anum hairo ko gyan dai da de dum hairo na sana question number 42 se kai hai no mana phir me x ki value phir y value phir me adu x square da plus lo universe bo gyan da dre x square 42 gi se plus ne x square plus y square value put hai question da hai je x ki value put hai x ki value sina 27 लाए minus 6 3/4 सिगी x value जे अखोई सादो दी सिंगो 27 है जे अखोई ना केनो 27 जे 3 cube नत्रो अदो √/6 है बजे अखोई एक्सपोनेंट दी पावर 1/6 के माने नत्रा सिदी मरी तो कुमारी 27/4 सुमाय लाने अदो सिदी पावर अनि जी पूरी नानी 3 का 1/6 पूरी नदी हाफ ताद्रा 1/2 ta hore sigi ji seni pu base pake hangdong pu ina kan half ta hore ko 3 half ta re ko half ai badi ke no square root half je power do 1/2 le je square root ke le re 27 mathak si 27 je square root to dini aduga 4 je square root to dini badu di √3 le re minus mathak si 27 je ke no √27 ke ke mana he matam da akoina 3 ohum lak ne le du ji adu 3 ni ji di 3 ma thokrani si 3 ji manga √3 tai da 27 mota aduna 3 √3 divided by 4 gina 2 sumai lai ho ji gino x adu akona x ina te pa mi di square to one x square ni pa mi na tra adu si di x square ji to se x square ji to ge tar ga di si chare ba √3
minus 3 root 3 by 2 si squaring to tare somjo adu squaring to kya tare a square di root 3 square di 3 plus b square si square toro square to si 4 thora ni ko mathaki 3 root 3 square to di kya na 9 ga 27 by 4 tare adu minus twice ab twice a b di si natro ko thana adu kya tare 9 tara ba 3 plus 27 the 4 ni anbati mari taruku mari 6 plus 3 by 4 hai ba manare ko si mohta samain tham yare mar to plus tham ya saman thani minus si na kya 9 tare adudi 3 ke 6 ka 9 9 ne 9 ka 0 adudi 3 by 4 ta hore x square value je ko kya phangya je akoi phangi do kya ba x square value je ko kya phangre je x square value je 3 by 4 phangi me am ko no ko 3 by 4 phangi x square value je next suma x square value putho x square si tare next da ko na y square am putho tare y square sin kya no y value na kya no root 45 plus root over 605 plus root over 245 divided by kya root 80 plus 125 c di nang na sadok pasi kamai sadok root 45 as je 45 se akoi na perfect square yaholo 9 into 5 sadok yadro root yawani na adu ta 9 di 3 thorani root 9 di 3 root 5 tarani sina 3 root 5 lere plus 605 ki di kamai to bhai sigi sismain sadok adabra manga train thoi humpu manga natro manga to humpu ado di sismain sadok ya adu ta di 6 root over 605 sismain sadok ya 5 into 121 puri na ya 121 di 11 root 5 tare sina 11 root 5 tare kan 245 sina kamai sadok ya 245 sina 5 into kana antham ya manga mari kun nifunga manga pa nifunga adu di sidi kya tare sina 49 ina 7 root 5 tare sina mo ko mata 7 root 5 tare makha sina root 80 gi nam kamai sadok pa hoji sadoi jing khango ko se sidi si sadoi ba ji khar khango se class simplification search ki parade yarawni ko mota tare san na ba ado root 80 gi mu to se 80 gi sina kamai do ba 80 je akhoi na kana sadok yai manga kontra manga tratu 5 into 69 yadro adu di 4 root 5 aina sadok yara sina 4 root 5 makha sina 125 sina 25 root 5 tarani adu di mathak si kya no root 5 sa mane adu di mathak si 3 ge 7 ga 10 21 root 5 makha sina 4 5 ko 9 root 5 tare root 5 ko thonaro 3 ka di home tare kuma di home 7 by root 7 by 3 tare adu y square puthok 3 ko y square putho adi square root lo ni 49 by 9 tarani sinatra therefore mano ji putho in x square go y square ga tisino ha x square na kya 3 by 4 adi y square na 49 by 9 LCM lo di 36 tare mari el ma pon no hun kun tare ma pon el di mari pon kun thatu mari chatu 196 tare adi kya tare se phone je makha de 36 lai mathak se 3 upon the chatu okay 7 6 13 9 to the 11 12 1 carry tore 2 2 2 3 by 36 kamai ta ki option je 42 ki je 42 ki si kamai ta ki option je si lai ram ting je 2 2 3 by 36 tare ko se mai ji 2 2 3 by 36 si option je dum tare samai tau ki mong du khange da angka je dum kaisu kono to bodi oi di ko yamna id calculative u helle ba x pyramid x value ji ama ko im chadu kom sange squaring tore sida squaring tore ga tare value x square value si phange
ꯁꯨꯃꯥꯏꯅ ꯋꯥꯏꯒꯤ ꯚꯦꯂꯨꯁꯤ ꯑꯃꯨꯛ ꯁꯥꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯁꯤ ꯀꯥꯜꯀꯨꯂꯦꯁꯟ ꯊꯨꯅꯕꯀꯣ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ ꯌꯥꯔꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠ ꯁꯥꯟꯅꯒꯗꯕꯀꯣ ꯑꯩ 42 ꯐꯥꯎ ꯍꯣꯜꯂꯦ ꯑꯗꯨꯒ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯃꯥꯏꯅꯅꯦ ꯑꯩꯅ ꯅꯣꯏꯁꯦ ꯍꯩꯍꯟꯅꯤꯡꯕꯩꯅꯤ ꯑꯩꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯇꯧꯔꯤꯁꯦ ꯅꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕꯀꯣ ꯌꯨꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯄꯥꯅꯔꯣ ꯀꯣ ꯑꯪꯀꯗꯤ ꯑꯗꯨꯝ ꯑꯜꯖꯦꯕ꯭ꯔꯥꯁꯦ ꯑꯗꯨꯝ ꯑꯅꯧꯕ ꯊꯦꯡꯅꯕꯩ ꯂꯨꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯅꯣꯏꯅ ꯈꯔ ꯍꯣꯠꯅꯗꯗꯤ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯀꯣꯆꯤꯡ ꯃꯐꯝꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯞꯅ ꯇꯥꯛꯅ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯇꯥꯛ ꯅꯪꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯔꯨꯝꯗꯒꯤ ꯅꯣꯏꯒꯤ ꯅꯣꯡꯃꯩ ꯀꯣꯏꯁꯟ ꯈꯔ ꯈꯔ ꯁꯨꯃꯥꯏꯅ ꯍꯦꯜꯞ ꯇꯧꯕꯤꯔꯛꯀꯦ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯆꯠꯁꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯍꯟꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯃꯇꯝ ꯌꯥꯝ ꯆꯪꯗꯅꯕꯁꯨ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯒꯗꯤ ꯈꯔ ꯃꯇꯝ ꯆꯪꯕꯁꯨ ꯍꯟꯊꯅꯤ ꯅꯣꯏꯅꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎ ꯇꯥꯔꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯜꯖꯦꯕ꯭ꯔꯥ ꯀꯣ ꯇ꯭ꯔꯤꯒꯣꯅꯣꯃꯤꯇ꯭ꯔꯤ ꯖꯤꯑꯣꯃꯤꯇ꯭ꯔꯤ ꯃꯦꯟꯁꯨꯔꯦꯁꯟ ꯀꯣ ꯁꯤ ꯆꯦꯞꯇꯔ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯣ ꯁꯤꯒꯤ ꯆꯦꯞꯇꯔ ꯃꯔꯤꯁꯤꯃ ꯑꯦꯗꯚꯥꯟꯁ ꯆꯦꯞꯇꯔ ꯀꯧꯋꯦ ꯃꯈꯣꯏꯁꯨ ꯀꯣ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒ ꯍꯥꯏꯁꯤꯗꯤ ꯒ꯭ꯔꯥꯐꯀ ꯌꯥꯎꯕ ꯀꯣꯏꯁꯟꯁꯤ ꯁꯤꯕꯨꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯂꯨꯗꯕꯅꯤ ꯁꯤꯁꯤꯡꯁꯦ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯌꯥꯝꯃꯕꯗ ꯊꯥ 3ꯁꯤꯗ ꯑꯩ ꯀꯣꯚꯔ ꯇꯧ ꯉꯝꯅꯕ ꯇꯥꯔꯒꯦꯠꯅꯤ ꯇꯧꯕꯤꯒꯦꯀꯣ ꯅꯣꯏꯅꯁꯨ ꯈꯔ ꯍꯣꯠꯅꯔꯛꯑꯣ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤꯀꯣ